वीडियो मतेक असिदा वर्ल्डवाइड हुजिक चथरिबा टेंशन मयाम प्रोटेस्ट वार ड्रोन अटैक मसी माइकई खुदिंग तनी इस्राएल कतर मसी गरोइना रशिया यूक्रेन इवेंट पोलैंड योसिलकले मसी पुरमासे तपना मतेक मतेक खक्तंग थमजके अहानबदा नेपाल गी वफम दिलेरे नेपाल दा हुजिक मको आर्मी सिंग कंट्रोल तौक्रे सिचुएशन से डाउन तो नपा अमति प्रोटेस्टर्स सिंग चाइरे नखोइ न तौबे अब तौक्रे थुगाइबे अब तुगाइख्रे अदुका नखोइ की डिमांड दुसु मपुंग पारे मउति नखोइ अपसाइड डाउन तौबनि गवर्नमेंट बु गवर्नमेंट की मीसिंग चाइरे खोले लेट्रे अदुना अनौबा गवर्नमेंट अमा अनौबा इंटरिम सिस्टम अमत चलनी हुजिक की पोजीशन तो होइदा नखोइ शांति द लेरो हाइदुना मखोइ की आर्मी की हेड चौरब अदुना मासे लेक्चर पीक्रे नेशन दा स्पीच थमक्रे अदुके मतुंग द खरा खरा शांति ती ओइबगी वा लाकलनी मरम दु मखोइ की आर्मी न मसे कंट्रोलेशन की मोंग द पुरक्रे अनि सुबा वफम अमना नेपाल की प्रोटेस्ट असे लोइद्रिङै चेरक असिदा अमरोम द फ्रांस दा अमुक प्रोटेस्ट अमक याम कन होनक्रे फ्रांस की कैपिटल पेरिस का सिदा हुजिक बस मैथापा मैथापा दुकान थुगाइबा अमति मसिदा प्रोटेस्टर सि याम ख्रेहाइरी नेपाल द तौरपा अदुगी सक्तम ओइरकद्रे हाइने कीनरे इमानुएल मैक्रोन की अगेंस्ट तनी मैक्रोन की मथक्ता साउरी से कैनो हाइ मतम मकोई इकोनॉमिक अदुगे पब्लिक ता से तुम अवात पोइरकपा इकोनॉमिक से सिस्टमेटिक ओहंदबा मसी ख्वाइदगी चौपा वफमनी मदुति गवर्नमेंट ना पब्लिक की निंग थुंगहंदे पब्लिक की मोंग दे चत्ते हाइबगी क्वेश्चन नि अराइज तौरेसे इकोनॉमी ट्रबल मसी ख्वाइदगी चौबा रीजन नि हुजिक चथ्रिबा फ्रांस की अकनबा प्रोटेस्ट असिदा इमानुएल मैक्रोन मसिदा मखोइ की पुलिस फोर्स असे लिसिंग मुक्की नाकयाता मसी डिप्लॉय तौन थमख्रे अदुबु मदुकी डिप्लॉय तौरिबा फोर्सिंग असुना कनबा ngamdesini aduki matik akan bomong de protest tauri hojik tugai gaiba aduna mi chahung gi matak to ji fa khre aduka hojik France की conditions worse ni so ani su maram amna France की protest asigi asum nani hai France ta hauki bachahi asida pradhan mantri atra prime minister se mari raksil lesini masita public ke khosaw no su kharlai ahum su maram amna Russia amti Ukraine ga leiri relation asida France na kai kai no yamna hai pa amti France na yam kan mateng to pa som da मकोई की कंट्री की मनुंग की सेन थुंगी सिचुएशन सी यंगतना यूक्रेन की हेल्प लोम तना हेना वखन से थाथरकपा लोइनना फ्रांस की फोर्स यूक्रेन द थागनी मसी पीस कीपिंग फोर्स ओइना थागनी हाइबसे मसीदगिसु मकोई पब्लिक सिंग यामना सौबनिसनी मैक्रोन की पथकता अमरो द फ्रांस के पब्लिक सिंगी हुजिक थाजबमनी माउती मैक्रोन द रूलिंग तो से हाइप परकले मकोई खंगले एक्सपीरियंस खंगले लेरे माउती मैक्रोन से करी टाइप की प्रेसिडेंट नो हाइबसे अदुना मरम वर्क मा की नीति चलिबा मोंग मतो पुरकलिबा शासन मोंग मसिपुनुम आसे फ्रांस की कैपिटलिस्ट अमदी इना करा खुन बसिगी ओइना कानबा पब्लिक नॉर्मल मी सिंगी ओइना कानदबा मसिदगिसु मसिकी मय से चाक पहरक पसनी अदुना फ्रांस द हुजुजिक यामना अकन प्रोटेस्ट अमा चथरी मसिगी वफम से लेरे अहुम से वफम अमना रशिया यूक्रेन रिलेटेड नि रशिया ना अकन बा अटैक खरा मसि मखोइ ड्रोन हमला नि हाइदी ड्रोन मसिंग यामना मसि पोलैंड की बॉर्डर का सिदा थाजलक पजाने अतुना ड्रोन खरा पोलैंड मनुंग चंखरे अदुसु डीपली पोलैंड योने चंखरा जाने पकोइ की ड्रोन सिगसे मसिदा पोलैंड ति पकोइ ऑलवेज अलर्ट तनी रशिया की साइड की करी लाकनी हाइबसे खंगदबनिन अदुना पोलैंड की कांगरुपना मखोइ की ड्रोन से खरा सु डाउन तोखिबा अदुकी मतुंग दा होजि पोलैंड से अलर्ट ओइख्रे माउती ड्रोन फाउतो लाक्सेलकते मसि मखा तब करी लाकनी हाइदुना अदुना मखोइना यामना यांगना इमीडिएटली नाटो बॉडी कांगरुपनि मखोइ नाटो द कॉल तोख्रे माउती आर्टिकल 4 नाटो की आर्टिकल 4 से एक्टिव तो है नाटो की आर्टिकल 4 से मसी यामना लुबा आर्टिकल अबने अदुगा मसिना लान तौनखरगनी हाइबति नतबा अदुबु मदुगी आर्टिकल 4 अदुगी मतुंग इन्ना करिगुम्बा नाटो कंट्री अमता अतोप यeknaba कंट्री अमना वायोलेशन तौरप तारदी बॉर्डर वायोलेशन अमति अटैक अमत तौरप तारगदी मादुगी आर्टिकल मरी अतुकी मतुंगिना सैंक्शंस खरा अथिंग खरा उगुम्बा तवी सो मादुगी आर्टिकल 4 तो एक्टिव तो हाइदुना पोलैंड की साइड तकी मसी रिक्वेस्ट मन नाटो की साइड थमरखिबा हुजिक नाटो ना मादुगी मतुंगिना एक्शन लाकदरा लाकलोइद्रा वायु तोहान पोआनी अदुबो रशिया की मिटिंग असे हुजिक यूक्रेन दतना त्रमारे हाइबि मखोइ विलिंगली ड्रोन असे पोलैंड मनुंग चंगसिलकली प्रामासे हौरिब्रा सिनि रिपोर्ट अमना हाइछि मादुदी वेस्ट पु नाटो कंट्री सिंगपु मसी सोकलगा मांगोद खुजिन्ना थिल्लगा येंगबा हौबनी करी रेस्पॉन्स लाई हाइबसे अदु ओरंगनी हाइना हाइनबसु यावी मसी ngasi की मेन पॉइंट सिंग मरक्ता अमनी
ꯑꯍꯨꯝꯁꯨꯕ ꯋꯥꯐꯝ ꯑꯃꯅ ꯒꯥꯖꯥꯒꯤ ꯋꯥꯔꯒꯤ ꯃꯇꯥꯡꯗꯅꯤ ꯒꯥꯖꯥꯒꯤ ꯋꯥꯔꯗꯤ ꯚꯦꯔꯤ ꯁꯤꯚꯤꯌꯔ ꯃꯤꯁꯤꯡ ꯆꯥꯕ ꯊꯛꯄ ꯐꯪꯕ ꯋꯥꯠꯄꯗꯒꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯃꯁꯨ ꯉꯁꯤ ꯇꯥꯔꯤ ꯃꯁꯤꯗꯤ ꯅꯣꯔꯃꯦꯜ ꯋꯥꯔꯅꯤ ꯑꯗꯨꯒ ꯒꯥꯖꯥꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯗꯤꯁꯟꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯁ ꯑꯣꯏꯁꯤꯜꯂꯛꯂꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯈꯣꯏ ꯂꯥꯟꯇꯥꯕ ꯄꯥꯛꯂꯛ ꯁꯥꯜꯂꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯁꯤꯔꯤꯌꯥꯁꯨ ꯃꯈꯣꯏꯅ ꯑꯦꯇꯥꯛ ꯇꯧꯔꯤ ꯂꯦꯕꯥꯅꯣꯟꯗꯁꯨ ꯑꯃꯨꯛꯀ ꯃꯈꯣꯏ ꯀꯦꯞꯆꯔ ꯇꯧꯅꯕ ꯂꯥꯛꯅꯔꯤ ꯃꯁꯤꯒ ꯂꯣꯏꯅ ꯑꯃꯨꯛꯀ ꯇꯨꯔꯀꯤꯒꯁꯨ ꯃꯈꯣꯏꯒ ꯌꯥꯅꯗꯦ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯑꯣꯄꯔꯦꯁꯟ ꯔꯤꯡꯒꯤꯡ ꯕꯦꯜ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯆꯠꯊꯔꯤ ꯃꯁꯤꯅ ꯌꯃꯟꯗꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯀꯇꯔꯗ ꯏꯁ꯭ꯔꯥꯏꯜꯅ ꯑꯦꯇꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯌꯃꯟꯗ ꯑꯦꯇꯥꯛ ꯇꯧꯈ꯭ꯔꯦ ꯌꯃꯟꯒꯤ ꯀꯦꯄꯤꯇꯦꯜ ꯁꯅꯥ ꯃꯈꯣꯏꯒꯤ ꯃꯗꯨꯗ ꯂꯩꯕ ꯇꯤꯚꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯒ ꯂꯣꯏꯅ ꯌꯥꯍꯤꯌꯥ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯌꯃꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯃꯁꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯃ ꯃꯁꯦ ꯃꯥꯒꯤ ꯔꯦꯁꯤꯗꯦꯟꯁ ꯑꯦꯇꯥꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯍꯧꯇꯤꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯥꯔꯃꯤ ꯂꯩꯐꯝ ꯕꯦꯁ ꯑꯁꯤꯁꯤꯡꯗ ꯑꯦꯇꯥꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯌꯥꯝꯅ ꯑꯀꯟꯕ ꯑꯦꯇꯥꯛꯅꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀ ꯌꯃꯟ ꯑꯁꯦ ꯕꯦꯗ ꯀꯟꯗꯤꯁꯟꯗꯅꯤ ꯏꯁ꯭ꯔꯥꯏꯜ ꯀꯔꯁꯅ ꯍꯥꯏꯈꯤꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯅꯤ ꯃꯗꯨꯗꯤ ꯏꯁ꯭ꯔꯥꯏꯜꯗ ꯑꯦꯇꯥꯛ ꯇꯧꯕ ꯗ꯭ꯔꯣꯟꯁ ꯑꯃꯗꯤ ꯃꯤꯖꯥꯏꯜꯅ ꯍꯟꯅ ꯍꯟꯅ ꯑꯦꯇꯥꯛ ꯇꯧꯕ ꯑꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯅꯤ ꯌꯃꯟꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ ꯃꯁꯤ ꯀꯇꯔꯗ ꯑꯦꯇꯥꯛ ꯇꯧꯔꯣꯏ ꯃꯇꯨꯡꯗ ꯀꯇꯔꯅ ꯃꯁꯤꯒꯤ ꯅꯤꯟꯗꯥ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤꯉꯩ ꯂꯣꯏꯗ꯭ꯔꯤꯉꯩ ꯗꯤꯁꯀꯁꯟ ꯇꯧꯔꯤꯉꯩ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯌꯃꯟꯗ ꯑꯃꯨꯛꯀ ꯑꯦꯇꯥꯛ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯌꯃꯅꯤꯁꯤꯡꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯑꯦꯇꯥꯛꯇꯨ ꯐꯦꯂꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤ ꯕꯣꯝ ꯇꯥꯔꯛꯈꯤ ꯃꯈꯣꯏꯒꯤ F ꯐꯥꯏꯇꯔ ꯖꯦꯠꯀ ꯂꯣꯏꯅ ꯐꯥꯏꯇꯔ ꯖꯦꯠ 10 ꯆꯠꯂꯒ 2,350 ꯃꯨꯛ ꯀꯤꯂꯣꯃꯤꯇꯔꯁꯤ ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯒ ꯃꯗꯨꯒ ꯑꯦꯇꯥꯛ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯃꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯁꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯦꯇꯥꯛ ꯇꯧꯅꯤꯡꯂꯕ ꯃꯐꯝꯁꯤꯗ ꯑꯦꯇꯥꯛ ꯇꯧꯔꯕꯗ ꯃꯁꯤ ꯐꯦꯂꯔ ꯑꯣꯏꯈ꯭ꯔꯦ ꯌꯃꯟꯒꯤ ꯃꯈꯣꯏꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯃꯤꯁꯥꯏꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯁꯦ ꯇꯪꯈꯥꯏꯔꯛꯈꯤꯕꯅꯤ ꯁꯤꯅꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯂꯝꯕ ꯑꯦꯇꯥꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯦꯇꯥꯛ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯝꯕ ꯉꯝꯗꯕ ꯃꯐꯝ ꯈꯔꯗꯤ ꯊꯨꯒꯥꯏꯔꯝꯂꯦ ꯌꯥꯍꯤꯌꯥ ꯁꯥꯔꯤꯒꯤ ꯃꯥꯒꯤ ꯔꯦꯁꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯑꯃꯁꯤꯗ ꯑꯦꯇꯥꯛ ꯇꯧꯔꯝꯕꯗꯤ ꯐꯦꯂꯔꯗꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯋꯥꯗꯤ ꯐꯦꯂꯔ ꯑꯣꯏꯕ ꯑꯣꯏꯗꯕ ꯏꯁ꯭ꯔꯥꯏꯜꯗ ꯇꯧꯈꯥꯏꯔꯛꯏꯁꯦ ꯃꯁꯤꯅꯤ ꯀꯇꯔꯗ ꯑꯦꯇꯥꯛ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯃꯤꯗꯜ ꯏꯁ ꯍꯟꯗꯛ ꯚꯤꯖꯤꯠ ꯇꯧꯔꯛꯈꯤꯕꯗꯨꯗ ꯀꯇꯔꯒꯤ ꯑꯃꯤꯔꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯥꯡꯂꯕ ꯑꯗꯨꯒꯨꯝꯕ ꯁꯅꯥ ꯂꯤꯛꯀꯣꯜꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯄꯨꯌꯦꯡ ꯑꯃ ꯑꯣꯐꯔ ꯇꯧꯈꯤꯕ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯇ ꯃꯁꯤꯒ ꯂꯣꯏꯅ $1.3 ꯕꯤꯂꯤꯌꯟ ꯏꯟꯚꯦꯁꯃꯦꯟꯠꯅꯤ ꯑꯃꯦꯔꯤꯀꯥꯗ ꯄꯤꯔꯤꯁꯦ ꯃꯤꯗꯜ ꯏꯁꯇ ꯑꯃꯦꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅꯕ ꯍꯥꯏꯔꯗꯤ ꯀꯇꯔꯅꯤ ꯀꯇꯔꯗ ꯑꯃꯦꯔꯤꯀꯥꯒꯤ ꯕꯦꯁ ꯂꯩ ꯏꯁ꯭ꯔꯥꯏꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯨ ꯑꯗꯨ ꯄꯥꯜꯂꯛꯏ ꯑꯣꯏꯜ ꯑꯃꯁꯨ ꯑꯗꯨ ꯐꯨꯌꯦꯜ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯇꯥꯔꯤ ꯑꯗꯨꯒ ꯐꯨꯌꯦꯜ ꯇꯧꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯑꯃꯨꯛꯀ ꯀꯇꯔꯗ ꯍꯃꯥꯁꯀꯤ ꯗꯦꯇꯥ ꯂꯩꯐꯝꯗꯅ ꯑꯦꯇꯥꯛ ꯇꯧꯔꯝꯕ ꯃꯁꯤꯗꯅꯤ ꯀꯇꯔꯅ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯤꯁꯦ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯇ ꯐꯣꯟ ꯗꯥꯏꯔꯦꯛ ꯇꯧꯗꯨꯅ ꯍꯪꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯊꯠꯇ꯭ꯔꯤꯕ ꯑꯩꯈꯣꯏꯗ ꯑꯦꯇꯥꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯕꯀꯣ ꯃꯇꯝꯗ ꯌꯥꯝꯅ ꯂꯦꯠ ꯑꯣꯏꯈꯤꯔꯝꯂꯦ ꯁꯤꯅꯤ ꯑꯃꯔꯣꯝꯗ ꯏꯁ꯭ꯔꯥꯏꯜꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜꯗꯤ ꯑꯩꯈꯣꯏꯗꯤ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯁꯣ ꯍꯧꯖꯤꯛꯀ ꯌꯃꯟꯗꯁꯨ ꯑꯦꯇꯥꯛ ꯇꯧꯗꯨꯅ ꯁꯨꯊꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯀꯇꯔꯗ ꯇꯧꯔꯝꯕꯁꯦ ꯍꯧꯖꯤꯛ ꯀꯇꯔꯁꯦ ꯏꯁ꯭ꯔꯥꯏꯜꯅ ꯑꯦꯇꯥꯛ ꯇꯧꯈ꯭ꯔꯕ ꯃꯤꯗꯜ ꯏꯁꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯟꯈ꯭ꯔꯦ ꯀꯇꯔꯁꯦ ꯍꯧꯖꯤꯛ ꯁꯦꯐꯇꯤꯗ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯇꯔ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯤ ꯋꯣꯔꯁ ꯑꯣꯏꯈ꯭ꯔꯦ ꯀꯇꯔꯁꯤ ꯍꯧꯖꯤꯛ ꯃꯤꯅ ꯀꯤꯈ꯭ꯔꯒꯅꯤ ꯃꯗꯨꯗꯤ ꯃꯁꯤꯗ ꯏꯁ꯭ꯔꯥꯏꯜꯅ ꯍꯝꯂꯥ ꯇꯧꯔꯛꯈꯤꯕ ꯌꯥꯏ ꯇꯨꯡꯗ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁꯁꯨ ꯗꯥꯎꯟ ꯑꯣꯏꯍꯟꯈ꯭ꯔꯦ ꯃꯁꯤꯅꯤ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯏꯁ꯭ꯔꯥꯏꯜꯅ ꯍꯥꯏꯒꯥꯏꯔꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯨꯔꯤꯁꯦ